Asumna hairamaga miyoi adu phone thamkhre. Luwang leimana hallaga amuk tawbada phone do switch off laikre. Ma mathayamna sarami tawfam khanglamde. Amadi mangwanda blackmail tawrakliba sigi matangda mana khabada yamna tamninglami. Amasung police ta sumana pause haininglami. Adubu izat kidamak khallaga kibadagi chinbal thokna haiba ngamlamde. Khabadu luwang leimagi manakta laklami aduga hairi. Kaidawrage nangbo namai namit kase humangakta nasa nungaitraba ngasaidi yam harauna lehaudaine luwang leimana tapna makha tarai kaisu tawdeda ngaihak tumure adugi oiramniye tanjaduda machin hangbagi luwang leimagi mama amadi manam masingsu laklami hoise phare ado noi ma hoisu laklamale ayamuk thokrage ko luwang leimana Mama ketuki amadi sagai gi manam masingsu luwang leimana leiriba kaduda changlaktuna maga wari sanarami ngarang di aikhoi bungodo nene lakpa ngairi ne na tumda khai ngairi ba chaksu yamna chaw haiba yakhidre luwang leimana aisuni ima sida aikhoi bungogi khallaga yam nungaite aisu mana tawrangadabada khallaga adum ningsinge ritana amuk Karaidagi khala iba wakal nobu khangde nene lohongbagi BOR BARTON mana chattoi nene imai pe ma amuk toiba loi haurabani ketukina aduni ne ngasi ayuka se amuk toiba nene lohongbagi BOR BARTON chattoi nena langbada luwang leima wahai du tabada thamoi puba ngamlamde mangonda ki halakliba miyoi adugi maramda makhoida haibasu tawramde luwang leima icham chamna ado ima aikhoi bungobu hauji kaido hoge ketukina khumlai ho nang babaga leimina hobane imai pe ma su lakani na ningai tawriba ada imana angang yawbado hek nungai te na nang babada ngai haksinaram laba masu nupagi matawduda nang baba su nokpada loi horapotni luwang leimana adu ima tamodi ai chele haiba pause khangkraba aduga aikhoi babadi aingonda saubra ketuki tapna saudeda hayu nanamana hangrise khumu karimata chingnaganu ichasidi nangi damakta aikhoi asuk yam leiribasidi luwang leima kari khumgadabano khanglamde amaromda phone da blackmail tawrakliba nupa aduna hairakpa wadusu magi kokta adumak ningsingduna leiri Luhongba thoklabasu mabu chelurabini haina miyamna soidana haina khragani amaromda luhongba ase pangthoklagana internet social media da magi fazadaba video do miyam mamangda sabak fakani haina kihalakpa aduna khongthang amabu thanglabasi magidi fazafam haibadi amata leiramde asumna firep amadi lodaba yadabanina kupna khalaba matung tapna hairi ima inama aina ngasi fizol hongduna leiramlibase sina sakhini ai isana yana chatpani adubu ima inama ai lohongbadi ngammaroi wahai do tabada lakliba miyoi singdu loina ngaknakhre amadi mama ke tukina makha tarai karino nangna hairibdu buibema ha karino haiba luwang leimana asengbani ima aina hairibase ai isana yana chatpani adubu luhongbadi ai ngammaroi ketukina sauningna tumin layu taningde noina cheningaga chenba luhongningaga na luhongba luhongningdre hairagan hekta tokpa yum panbasibu phagine na khanbra ha phagiro yum panbasibo ritana tapna ngangoba ima mi takhrani ketukina luwang leimada yenglaga imane wayam nganginde mase migi mayumni sengna hekta imada hayu moina nangbu phabro ha moina nangbu phabraba ritanasu hayu mi be manangbo moina nangna sagi ayaba yauduna nam hadana tawbo oiradi inama makhogi mathakta lan tawge nang ta chawsu leirisidi ketukina aduni imasune moiga chap chabi wa ama ngangnaga dawribani asengbado hayu luwang leimana adugumba amta leiti inama aduga ima ai isana yana chatpane ketukina adudi karigino nangna sana su yana chatpani hairaga luhongba nangamlaroi hairiba karigino masigi maram ama soidana lefam thoi maram do ima khangba pami
Luwang Leimana. Ima, ꯑꯩꯈꯣꯏ ꯕꯨꯡꯉꯣꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯃꯥꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯒꯦ. ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ. ꯃꯗꯣ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯏꯕꯦꯝꯃ. ꯅꯪꯅ ꯕꯨꯡꯉꯣꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯣ ꯏꯅꯃꯁꯨ ꯈꯪꯉꯤ. ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯕꯨꯅ ꯍꯦꯟꯅ ꯕꯨꯡꯉꯣꯅꯁꯨ ꯈꯟꯖꯕꯅꯤ. ꯑꯗꯨꯕꯨ ꯑꯗꯨꯛ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯗꯣ ꯅꯄꯥꯡ ꯌꯥꯎꯗꯅ ꯀꯔꯝꯅ ꯆꯠꯀꯅꯤ ꯅꯪ ꯃꯨꯟꯅ ꯈꯜꯂꯨ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯒꯤ ꯋꯥꯗꯣ ꯑꯉꯥꯡꯒꯤ ꯋꯥ ꯀꯧꯏꯀꯣ. ꯀꯦꯇꯨꯀꯤꯅ ꯑꯃꯨꯛ ꯂꯨꯋꯥꯡ ꯂꯩꯃꯗ ꯍꯥꯏꯔꯛꯏ. ꯍꯩ ꯌꯦꯡꯉꯣꯏ, ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯁꯤꯅꯤ. ꯉꯔꯥꯡꯗꯒꯤ ꯅꯪ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯋꯥ ꯂꯥꯎꯅꯈ꯭ꯔꯕꯅꯤ. ꯆꯦꯜꯂꯨꯔꯒ ꯂꯨꯍꯣꯡꯈꯤꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯣ ꯏꯃꯥꯗꯤ ꯇꯥꯕ ꯉꯝꯂꯣꯏꯀꯣ. ꯅꯪ ꯅꯁꯥꯒꯤ ꯏꯖꯠꯀꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ. ꯅꯪ ꯃꯨꯟꯅꯗꯤ ꯈꯜꯂꯨ ꯅꯨꯄꯤ ꯃꯆꯥ. ꯑꯗꯨꯒ ꯋꯥꯐꯝꯁꯦ ꯅꯄꯥꯕꯨꯡ ꯇꯥꯔꯗꯤ ꯃꯅꯥ ꯄꯥꯏꯕ ꯌꯥꯔꯣꯏꯀꯣ. ꯏꯃꯥꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ. ꯑꯗꯨꯒ ꯑꯃꯅ ꯋꯥꯐꯝꯁꯦ ꯑꯩ ꯃꯣꯏꯒꯤ ꯃꯤꯗꯗꯤ ꯑꯩ ꯈꯪꯍꯜꯂꯝꯃꯔꯣꯏ. ꯅꯉꯣꯟꯗ ꯑꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ. ꯃꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩ ꯋꯥꯐꯝꯁꯦ ꯃꯣꯏꯗ ꯍꯧꯗꯣꯛꯀꯦ. ꯍꯧꯖꯤꯛꯀꯤꯗꯤ ꯏꯃꯥꯈꯣꯏ ꯆꯠꯈ꯭ꯔꯒꯦ. ꯍꯣꯔꯦꯟꯗꯣ ꯉꯟꯅ ꯊꯤꯟꯍꯜꯂꯛꯑꯣ. ꯔꯤꯇꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯁꯤ. ꯔꯤꯇꯥꯅ ꯍꯣꯏ ꯏꯃꯥ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯂꯨꯋꯥꯡ ꯂꯩꯃꯁꯨ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯈꯤ. ꯑꯃꯔꯣꯝꯗ ꯃꯆꯥꯅꯨꯄꯤꯅ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯀꯦꯇꯨꯀꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯕꯤꯔꯗ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯂꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯕꯤꯔ ꯇꯧꯐꯝ ꯈꯪꯂꯝꯗꯦ, ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯝꯃꯤ. ꯕꯤꯔꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯦꯇꯨꯀꯤꯗ ꯍꯥꯏꯔꯛꯏ. ꯃꯃꯥ, ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ. ꯅꯠꯇꯦ, ꯂꯨꯍꯣꯡꯅꯤꯡꯗꯕ ꯃꯥꯅ ꯀꯩꯗꯧꯕꯩ ꯆꯦꯜꯂꯤꯅꯣ? ꯀꯩꯗꯧꯕꯒꯤ ꯆꯦꯜꯂꯤꯅꯣ ꯍꯥꯏꯕ? ꯅꯪ ꯅꯆꯥꯅꯨꯄꯤꯗꯨꯗ ꯍꯪꯗ꯭ꯔꯣ? ꯀꯦꯇꯨꯀꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯕꯗꯤ ꯍꯥꯏꯔꯕꯅꯤꯀꯣ ꯃꯣꯏ ꯄꯥꯕꯨꯡ. ꯑꯗꯣ ꯃꯔꯝꯗꯣ ꯃꯥꯅ ꯁꯨꯡꯍꯥꯏ ꯍꯥꯏꯌꯨ ꯌꯥꯗꯦ. ꯈꯥꯡꯗꯅ ꯑꯗꯨꯝ ꯂꯩ. ꯑꯩꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ. ꯕꯤꯔꯅ ꯌꯦꯡꯉꯨ, ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕ ꯂꯥꯛꯅꯔꯅꯤ. ꯅꯠꯇꯦ, ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯕꯁꯦ ꯏꯆꯥꯅꯨꯄꯤꯅ ꯌꯥꯗ꯭ꯔꯦ, ꯇꯣꯛꯂꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯀꯦꯇꯨꯀꯤꯅ ꯑꯗꯨꯅꯤ ꯃꯣꯏ ꯄꯥꯕꯨꯡ. ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯤ ꯋꯥꯐꯝꯁꯤꯁꯨ ꯈꯪꯗ꯭ꯔꯤꯕꯅꯤ. ꯑꯩꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ. ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯃꯥꯒꯁꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯔꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯨꯍꯣꯡꯕꯁꯤꯗ ꯌꯥꯗ꯭ꯔꯤꯕ? ꯕꯤꯔꯅ ꯀꯥꯟꯅꯗꯦ ꯃꯃꯥ. ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯆꯣꯞꯄ ꯌꯥꯗꯦ. ꯃꯁꯥꯅꯁꯨ ꯌꯥꯅ ꯆꯠꯄꯅꯤꯗꯅ. ꯑꯗꯨꯅꯅꯦ, ꯊꯦꯝ ꯅꯧ ꯇꯧꯔꯒ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ. ꯅꯣꯏ ꯀꯅꯥꯅꯣ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡ ꯑꯣꯟꯅꯕ ꯈꯔ ꯍꯣꯠꯅꯧ. ꯑꯁ, ꯃꯊꯥꯁꯦ ꯁꯥꯒꯗꯧꯔꯤꯗ. ꯀꯦꯇꯨꯀꯤ, ꯕꯤꯔ, ꯃꯥꯒꯤ ꯃꯅꯝꯃ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯃꯆꯦ ꯃꯟꯗꯣꯟ ꯃꯌꯥꯝ ꯑꯃꯅ ꯂꯨꯋꯥꯡ ꯂꯩꯃꯒꯤ ꯃꯕꯨꯛꯅꯤꯡ ꯑꯣꯟꯅꯕ ꯀꯟꯅ ꯊꯦꯝꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯨꯋꯥꯡ ꯂꯩꯃꯒꯤ ꯐꯤꯔꯦꯞꯇꯤ ꯍꯣꯡꯉꯨ ꯍꯥꯏꯕ ꯈꯛ ꯌꯥꯔꯝꯗꯦ. ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯂꯨꯋꯥꯡ ꯂꯩꯃꯒꯤ ꯃꯃꯥꯟꯅꯕꯤ ꯇꯅꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯇꯅꯨ ꯂꯥꯛꯄ ꯎꯕꯗ ꯀꯦꯇꯨꯀꯤꯅ ꯃꯉꯣꯟꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯕꯨꯛꯅꯤꯡ ꯑꯣꯟꯅꯕ ꯅꯪ ꯈꯔ ꯊꯦꯝꯂꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯇꯅꯨꯅꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯂꯨꯋꯥꯡ ꯂꯩꯃꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯇꯅꯨꯅ ꯍꯥꯏꯔꯛꯏ. ꯑꯗꯣ ꯅꯪꯅ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞꯇꯣ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯃꯔꯝꯗꯣ ꯅꯪ ꯑꯇꯩꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯌꯨ. ꯂꯨꯋꯥꯡ ꯂꯩꯃꯅ ꯈꯪꯗ꯭ꯔꯦ ꯇꯅꯨ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯇꯅꯨꯅ ꯃꯔꯝꯗꯣ ꯍꯥꯏꯌꯨ ꯂꯩꯃ. ꯑꯩ ꯃꯔꯝꯗꯣ ꯈꯪꯕ ꯄꯥꯝꯃꯤ. ꯃꯁꯤꯗꯒꯤ ꯂꯨꯋꯥꯡ ꯂꯩꯃꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯅ ꯊꯝꯂꯛꯄ ꯋꯥꯔꯤ ꯋꯥꯐꯝꯁꯤꯡꯗꯣ ꯇꯅꯨꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯇꯨꯅ ꯋꯥꯔꯤꯗꯣ ꯂꯤꯔꯝꯃꯤ. ꯋꯥꯔꯤ ꯄꯨꯝꯕ ꯇꯅꯨꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯐꯔꯦ ꯂꯩꯃ, ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ. ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕ ꯑꯁꯦ ꯇꯣꯛꯄ ꯇꯥꯔꯕ ꯃꯤꯌꯥꯝꯅ ꯅꯪꯕు ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯅꯈ꯭ꯔꯒꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯏꯟꯇꯔꯅꯦꯠꯇ ꯑꯞꯂꯣꯗ ꯇꯧꯗꯨꯅ ꯅꯪꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯕ. ꯑꯗꯨꯅ ꯂꯨꯍꯣꯡꯂꯕꯁꯨ ꯂꯨꯍꯣꯡꯗ꯭ꯔꯕꯁꯨ ꯑꯅꯤꯃꯛ ꯐꯖꯐꯝꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯑꯗꯨꯕꯨ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗꯨꯗꯤ ꯉꯁꯤ ꯈꯔ ꯀꯥꯎ, ꯍꯌꯦꯡ ꯈꯔ ꯀꯥꯎ, ꯃꯔꯥꯏꯅ ꯑꯗꯨꯝ ꯀꯥꯎꯅꯈ꯭ꯔꯅꯤ. 2-3ꯂꯛ ꯆꯦꯜꯂꯕ ꯃꯤ ꯐꯥꯎꯕ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯂꯩꯕ ꯀꯣꯛꯊꯣꯡ ꯑꯃꯅꯤ. ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯗꯣ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯥꯒꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯏꯖꯠꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯒꯅꯤ. ꯃꯤꯌꯥꯝꯅꯁꯨ ꯆꯨꯝꯅ ꯍꯥꯏꯅꯔꯔꯣꯏ. ꯃꯔꯝꯁꯤꯅ ꯏꯖꯠ ꯑꯅꯤꯁꯤꯒꯤ ꯑꯔꯨꯝ ꯑꯌꯥꯡ ꯌꯦꯡꯂꯛꯄꯗ ꯅꯪ ꯂꯨꯍꯣꯡꯗꯕꯅ ꯍꯦꯟꯅ ꯐꯒꯅꯤ. ꯅꯪꯁꯨ ꯃꯨꯟꯅ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ. ꯂꯨꯋꯥꯡ ꯂꯩꯃꯅ ꯈꯪꯗ꯭ꯔꯦ ꯇꯅꯨ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ?
Ima khoi gi mahong matau se yengluragana ai wakhal se yam nungaite. Ai kari tawgadabano khangdre. Da khabadasu ai wafam se lotsinlibani. Tanuna is yadi yadi lotsingadabani ko man hek khangkibaga kainoma oina hekta ugidoribani. Luwang leimana adubu tanu ai lamket lam haibidi natedana. Tanuna adu oirasu phajaba wafamdi natedana. Migi machin haibase kanana sumen bangamoy. Nang su uraba natro mamang da thokiba thaudo kayama. Aduna aina hairisini luhongba se tokpana nangidi khwaidagi afaba haido oigani. Ima baba nungsirini haiduna luhongba se pangthoklaba matung maduna soklakadaba izatto nangmuna amukta khallu. Aduga khaba amadi nakhoi anigi yumban punsigi maridasu maduna khurau thanglakani chetsinbasu walakani. Luwang leimana kaplaga phare tanu ai luhonglaroi. Ai nahanadagi lepkhraba phirepse ai hongaroi. Tanuna aduni aina hairisina khwaidagi pharabani. Ado pharese aisu amuk chatkrage toina adum lake aisu. Luwang leimana ai get phawba thindoke. Tanuna ho leijahoro yarani. Tanuna chatkraba matung bungodo manegi kada laklami. Bungona nine mamana chakloi hore chak charurasi lao ai nene kauba laini. Luwang leimana nene ngasidi chak chaningba phawdre mamaga nakhoi mayam chathokminaruro. Bungona talli nene yaudradi ai chak chararoi. Kaigino nene na adum wakhal nungaitana lairido. Aduga nangi kadagi su sunghen hendokte telangkai paibi sanamina se haibasu nene na talli hekta hai. Nahan khaidi adum sanaminaraga khangde nene nang chelubadagi yam olengo. Bungogi wahaiduda luwang leima thamoi puba ngamdraduna bungoda konsilaga kapladun hairi. Bungo nene bu kari oyo haibano. Bungona ado nene gi lohongbadadi aina BOR BARTON chatoiniko. Buboknasu pupunasu yare. Karisu khangjadriba angangdugi wahaiduda luwang leima amuka hena thamoi kaiba haibado oikre. Luwang leimana makha taraklami. Chathandoine nene luhongbagi BOR BARTON iya nungsibana chattadana kanana chatkani chathandoine. Asi hairaga hik launa kapi luwang leima. Bungona nene nangi pise ai teithokpige. Ado chak charurasi lao ai chak yam lame. Mama khoisu ngairamani. Luwang leima yararoi khanduna hairaklami. Phare lao nene ga chak chaminarasi lao. Numidangi matamda luwang leima amadi khaba fonda wari sanarami. Luwang leima na khabada ma luhongba pamdre ai luhongba ngamlaroi haina hairaklami. Madu tabada khaba yam ngaklami thajarude phagi oiraboisu khallui. Adubu luwang leimana yamna serious oina hairakpaduda khabana hairi. Karino nangna hairido ha? Karino haiba? Nangi wakhalse ai angakpa phawi. Luwang leimana asengbani. Aina hairibase ai luhongbado ngamaroi. Khabana makha tari. Leima ibani asukuina mari leinarakpase aronba amatasu thamnarakte. Adubu ngasidi nangna kaigumba aronba amadi lotsinduna thami haibase aisu khangi. Hayo kari maramgino aingonda singna hayo. Luwang leimana khumai. Mase aigi lanaigi oiba wafamni. Masigi maramda aingonda amuk hana wahangsu hangbiragano. Aigidi haijaribasidi. Hoi ai chelure adubu ai luhongi haiba wakhaludi ai khandre. Amaromda aina lepliba phirepase aingonda izat yamna soi haibasu ai khangdaba natte. Adubu mase aigi warepni. Ai phone se thamagi da khaba. Wahai asi hairamaga luwang leimana phone do thamkhirami. Khabana amuk hana call tawrami adubu phone do switch off da laikre. Thawong aduda khaba wakhal yamna nungairamde. Nongmata phau luwang leimana asumna hairakani haiba khak khalude. Mana su khangi luwang leimana loriba firep ase mana pamna loba nate karigumba maram amana ohelakpani haibasu ma khangnami. Amadi wafam ase mana mama mayamba amadi matai masingdasu haidoklamde. Mana khalli luwang leimagi thamoida leiriba aronba ase khangtoknaba hotnarage haina.
Amaromda Khabagi Mama Amadi Mayamba Singnadi Manungda Leiriba Wafam Singse Khangdabana Luhongbagi Matam Lepnabagi Wa Haudoraklami Adubu Birana phone tawraktuna Sagai gi mi leitaba ama yaure Sorat loiraba matungda oina numitto lepnarasi haina hairaki Biraga Ketuki gasu mathayam na sarami Makhoina machanupi lohongbase pamdre aduna toklase haina haibasu makhoina ngamlamde Maramdi ngasi khunai sida nupadagidi nupina hena izat sokhauba hengani haina khanbadagini Asumna numit nini leiraba matung sakhangdaba miyo eduna atopa number amadagi luwang leimada call amuk tawraklami Miyo eduna Hello, Luang Lema. Luang Lema na sauna. Kari amuk walige. Ha, kari amuk walige. Hauzikti noi aning basu thunglaba natra. Makhata na aigi punsida amuk hana yetpige khanbiragano. Aduga video dusu delete tawbiro. Sakhangdaba miyo eduna karimna na hairi. Wale, dakina wale. Luang Lema na khonjal kana. Kaino dakina de. Dakina haibu kaino. Miyo eduna. Tapthau. Saukino. Aroi boina nangonda wafam ama haige. Luang lemana. Karamba wafam. Miyoi aduna. Nangi video do delete taw hairabadi dakina oina nang aingonda lupa lak mga pigadabadi. Masigi matungdagi nangonda amuk hana aikoi calls tawra aroi. Aduga video dusu delete tawbirage. Luang lemana. Nuida paisa piba ay sungam ngamoy namangda phaw khalluno. Miyo aduna makhatari. Adu oiragana nangi video do aikhoina upload tawgani khallo. Khallo munna khallo. Luwang leimana. Noina tawningba taw ai maduda akiba phawdre. Noina aigi wakhalbu leita handaba ngasidagi numit to loirabani. Asi hairaga phone do phat launa kakthatlaga switch off thamjinli. Adubu luwang leima mathamoida chingnabadi phawrami kari oirakani haina khanbada. Matau asumna punsigi anauba khongchat amada chatlagani khanduna sagatcharuba asa adusu arimbada tarakpada mama amadi mapana wakhal nungaitana leiba amuksu video ado thagatkani haiduna mangonda blackmail tawrakliba sakhangdaba miyoi aduna hanjin call tawsilakpa masi pumnamakki mathakta lupa lak manga amasu piu haiduna demand tawrakpa pumnamaksing asina luwang leima wakhal puba ngamlamde Miyoi bahaiba aikhoise awabagi pankhaina kham thenglaba matamda akiba poklakte pangthokpa ngamlaroi khalamba thabak kaya amasu tawba ngamgani haina wakhalda hek khalai thauna leirei adubu thauna aduna achumba thabakta sijanabagi mahut aranba lambi amada sijanakiba thoklabadi madugi wahang thokpu karino mamai thangda luwang leima awaba potlum kaya singdo puba ngamlaktabadagi pumnamak singsigi waroisin purakadabadi siba Isa itomda sijaba madutana leitapam khangdraba wakhalgi awaba ase santi phangani masinatana atopa lambi amata leite haina khalladuna magi pukningda society tawrage haina chapyungna leptuna leikre asumna nongma numit ama wanglaba dam mathak amada leptuna luraba iro nungduda chongthanaba luwang leima sem sarami amadi machindasu asumna hairami nangnadi aibu thamoi kanbini haina soidana haikragani Adubu, masinatana ay atopa lambi amata leitre. Ay buwaraw biganuko. Wahay singasi hairaga dam mathak adudagi chongtharake hek tawbaga tunglomdagi kanano mana khudang do tap launa pairaga pharaki. Onthokuna yenglubada khaba oiramki. Luwang leimana. Thado aygi khudang se paigano thado. Ay sijakrage ay hingningdre. Khabana. Kaino nangna torisibo. Nangmu ngawrbo. Ha, nangmu ngawrbo haiba. Karigumba nangna dam asidagi chongthaduna sijaraba ngasi dam asidagi sigadawriba miyoese anini amana aini wakhal aduk yam yawdriba karigino se aina haibeya makhada kumtharo luwang leimasu damgi mathak adudagi kumtharaklami amadi khababu chejet konsinduna kaptuna aduga hairei ai amware ai hingningdre charangna duna leiraba wakhal ase kaidongai santi phangani Khabana Karamba charangna ba wakhano hayo leima nangna ngasi tawrise kari maramgino nangi kari pendaba leige kanana nangwanda kari haige aingonda hayo se aingonda hayo nongmata phau khaludaba thajadaba thaudo kaya amana aigi punsibu chingsinduna puri Khabana haigadaba wadi haide arembada mata manghaliba karigino amaromda ibani thamoi masak khangna loina rakhibani
ꯅꯨꯡꯁꯤ ꯀꯌꯥꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯕ ꯂꯨꯍꯣꯡꯕꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯂꯨꯍꯣꯡꯕꯗꯣ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯌꯥꯝꯅ ꯉꯛꯈꯤ ꯑꯩꯅꯁꯨ ꯈꯜꯂꯤ ꯀꯩꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃ ꯅꯪꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯕ ꯃꯗꯨ ꯅꯠꯇ꯭ꯔꯒꯕꯨ ꯏꯕꯥꯅꯤ ꯏꯁꯥ ꯌꯥꯅꯗꯨꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯂꯩꯒꯤꯅꯤ ꯍꯥꯏꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯁꯦ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯨꯋꯥꯡ ꯂꯩꯃꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯊꯪ ꯈꯥꯕꯒꯤ ꯃꯐꯝꯗ ꯇꯝꯈꯤ ꯂꯨꯋꯥꯡ ꯂꯩꯃꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯅꯦ ꯑꯩꯒꯤ ꯋꯥꯔꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯑꯩ ꯋꯥꯈꯜꯁꯦ ꯄꯨꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯤꯔꯦꯞ ꯑꯁꯦ ꯂꯧꯔꯛꯄꯅꯤ ꯈꯥꯕꯅ ꯁꯤꯕ ꯍꯥꯏꯗꯨꯗꯤ ꯑꯄꯪꯕ ꯃꯤꯅ ꯂꯧꯒꯗꯕ ꯐꯤꯔꯦꯞꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯋꯥꯒꯅꯣ ꯐꯔꯦꯁꯦ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯁꯤ ꯂꯨꯋꯥꯡ ꯂꯩꯃꯅ ꯑꯗꯣ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯌꯦ ꯈꯥꯕꯅ ꯈꯨꯝꯂꯛꯑꯝꯃꯤ ꯃꯗꯨꯗꯤ ꯍꯨꯔꯥꯟꯕ ꯃꯤꯐꯠꯇꯁꯤꯡꯗꯨꯒꯤ ꯃꯆꯤꯟꯗ ꯆꯤꯟꯐꯥ ꯄꯨꯔꯕ ꯁꯨꯝ ꯆꯥꯔꯕ ꯗꯥꯏꯂꯣꯛꯅꯤ ꯀꯩꯁꯨ ꯀꯤꯒꯅꯨ ꯏꯕꯥꯅꯤ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯁꯤ ꯂꯨꯋꯥꯡ ꯂꯩꯃꯅ ꯍꯣꯏ ꯆꯠꯂꯁꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯃꯣꯏꯕꯨ ꯑꯀꯤꯕ ꯄꯣꯛꯇ꯭ꯔꯦ ꯑꯗꯨꯗ ꯈꯥꯕꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯈꯥꯕꯅ ꯅꯪꯅ ꯂꯨꯍꯣꯡꯕꯁꯦ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯐꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯋꯥꯈꯜꯁꯦ ꯈꯖꯤꯛꯇꯪ ꯁꯨꯝ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯝꯕꯅꯤ ꯃꯐꯝꯁꯤꯁꯨ ꯌꯥꯝꯅ ꯆꯤꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯤꯁꯨ ꯌꯥꯝꯅ ꯏꯪꯉꯤ ꯑꯩꯗꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯨꯋꯥꯡ ꯂꯩꯃꯅ ꯂꯥꯟꯅ ꯆꯠꯂꯝꯒꯗꯕ ꯈꯣꯡꯊꯥꯡ ꯑꯃꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ ꯊꯧꯅꯥ ꯑꯃꯁꯨ ꯍꯥꯞꯄꯤꯔꯦ ꯈꯥꯕꯅ ꯋꯥꯐꯝꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇꯪ ꯉꯟꯅ ꯍꯥꯏꯔꯛꯂꯝꯂꯕꯗꯤ ꯑꯗꯣ ꯐꯔꯦꯁꯦ ꯃꯇꯝꯁꯦ ꯊꯦꯡꯗ꯭ꯔꯤꯉꯩꯗ ꯏꯕꯥꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯁꯤ ꯀꯩꯁꯨ ꯋꯥꯒꯅꯣ ꯅꯪꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯑꯣ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯁꯦ ꯆꯠꯂꯁꯤ